ꯆꯥꯊꯣꯛ ꯂꯩꯕ ꯆꯦꯡ ꯅꯠꯇ꯭ꯔꯕꯁꯨ ꯀꯩꯊꯦꯜꯗ ꯃꯃꯜ ꯌꯥꯝꯅ ꯀꯥꯅ ꯌꯣꯟꯕ ꯌꯥꯕꯅ ꯂꯧꯃꯤ ꯈꯔꯗꯤ ꯆꯥꯛꯍꯥꯎ ꯊꯥꯕꯒꯤ ꯍꯩꯅꯕꯤ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩ꯫ ꯑꯗꯨꯕꯨ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠꯊꯣꯛ ꯌꯥꯝꯕ ꯇꯥꯟꯅꯔꯛꯄꯗ ꯆꯥꯛꯍꯥꯎꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯗꯒꯤ ꯑꯇꯩ ꯃꯈꯜꯒꯤ ꯆꯦꯡꯊꯣꯛ ꯂꯩꯕ ꯐꯧꯁꯤꯡꯗ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯃꯤꯠꯌꯦꯡ ꯊꯝꯂꯛꯈꯤꯕꯗꯒꯤ ꯆꯥꯛꯍꯥꯎ ꯊꯥꯕꯒꯤ ꯃꯁꯤꯡꯗꯤ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯆꯥꯛꯍꯥꯎ ꯍꯥꯏꯕꯁꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯔꯕ ꯃꯆꯜ ꯀꯌꯥ ꯌꯥꯎꯔꯕ ꯆꯦꯡ ꯃꯈꯜ ꯑꯃꯅꯤ꯫ ꯗꯥꯏꯕꯦꯇꯤꯁ, ꯑꯦꯂꯔꯖꯤ, ꯕ꯭ꯔꯦꯟ ꯗꯤꯁꯑꯣꯔꯗꯔ, ꯊꯃꯣꯏꯒꯤ ꯂꯥꯏꯅꯥ, ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯒꯤ ꯑꯁꯣꯏꯕ, ꯍꯛꯆꯥꯡ ꯁꯣꯟꯗꯝ ꯅꯥꯗꯝꯕ ꯑꯃꯗꯤ ꯀꯦꯟꯁꯔ ꯐꯥꯎꯕ ꯐꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤꯕ ꯆꯥꯛꯍꯥꯎꯕꯨ ꯉꯁꯤꯗꯤ ꯃꯥꯂꯦꯝꯗ ꯁꯨꯄꯔ ꯐꯨꯗꯅꯤ ꯍꯥꯏꯅ ꯈꯪꯅꯔꯦ꯫ ꯂꯥꯏꯁꯤꯟ, ꯇ꯭ꯔꯤꯞꯇꯣꯐꯦꯟ, ꯐꯥꯏꯕꯔ, ꯚꯤꯇꯥꯃꯤꯟ B1, ꯚꯤꯇꯥꯃꯤꯟ B2, ꯐꯣꯂꯦꯠ ꯑꯦꯁꯤꯗ, ꯚꯤꯇꯥꯃꯤꯟ E, ꯑꯥꯏꯔꯟ, ꯖꯤꯡꯛ, ꯀꯦꯜꯁꯤꯌꯝ ꯑꯃꯗꯤ ꯐꯣꯁꯐꯔꯁ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯆꯥꯛꯍꯥꯎ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ, ꯃꯔꯨꯑꯣꯏꯅ ꯃꯤꯇꯩꯁꯤꯡꯅ ꯍꯦꯛ ꯈꯨꯟꯗꯥꯔꯛꯄꯗꯒꯤ ꯍꯧꯅ ꯂꯩꯔꯛꯂꯦ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯆꯥꯛꯍꯥꯎ ꯑꯃꯨꯕꯤ ꯑꯃꯁꯨꯡ ꯑꯉꯧꯕꯤ ꯍꯥꯏꯗꯨꯅ ꯃꯈꯜ ꯑꯅꯤ ꯂꯩꯔꯤꯕ ꯆꯦꯡ ꯃꯈꯜ ꯑꯁꯤ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯅꯞ ꯅꯞ ꯂꯥꯎꯅ ꯃꯅꯝ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯎ ꯌꯥꯝꯅ ꯂꯩ, ꯃꯔꯝ ꯑꯗꯨꯅ ꯆꯥꯛꯍꯥꯎ ꯍꯥꯏꯔꯒ ꯈꯪꯅꯕꯅꯤ꯫ ꯑꯦꯁꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯄꯥꯝꯅ ꯆꯥꯅꯔꯛꯂꯕ ꯆꯦꯡ ꯃꯈꯜ ꯑꯁꯤ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯐꯩ ꯈꯪꯂꯛꯄꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ, ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯑꯃꯁꯨꯡ ꯌꯨꯔꯣꯞꯇ ꯌꯥꯝꯅ ꯄꯥꯝꯅꯔꯦ꯫ ꯄꯣꯑꯦꯁꯤꯌꯥ ꯀꯥꯡꯂꯨꯞꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯥꯛꯍꯥꯎꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯃꯃꯤꯡ ꯑꯣꯔꯤꯖꯥ ꯁꯥꯇꯤꯚꯥ ꯀꯧꯏ꯫ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟ ꯑꯃꯗꯤ ꯗꯥꯏꯇꯔꯤ ꯐꯥꯏꯕꯔ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯆꯥꯛꯍꯥꯎꯗ ꯑꯦꯟꯇꯤ-ꯏꯟꯐ꯭ꯂꯦꯃꯦꯇꯔꯤ ꯑꯣꯏꯕ ꯃꯒꯨꯟ ꯆꯦꯟꯕ ꯃꯔꯝꯅ ꯗꯥꯏꯕꯦꯇꯤꯁ, ꯀꯦꯟꯁꯔ ꯑꯃꯗꯤ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥꯁꯤꯡ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯆꯥꯡ ꯅꯥꯏꯅ ꯍꯛꯆꯥꯡ ꯃꯅꯨꯡꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛꯄ ꯉꯝꯂꯤꯕ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯌꯥꯎꯕ ꯆꯤꯟꯖꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯥꯛꯍꯥꯎꯁꯨ ꯑꯃꯅꯤ꯫ ꯅꯧꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯗ ꯑꯦꯟꯊꯣꯁꯤꯌꯥꯅꯤꯟ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯏ ꯍꯥꯏꯕꯁꯨ ꯈꯪꯂꯦ꯫ ꯃꯁꯤꯅ ꯏ ꯎꯇꯣꯡ ꯐꯨꯜꯍꯟꯗꯕ ꯃꯔꯝꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯍꯟꯗꯦ꯫ ꯑꯦꯟꯊꯣꯁꯤꯌꯥꯅꯤꯟ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯑꯁꯤꯗ ꯏꯗ ꯌꯥꯎꯕ ꯀꯣꯂꯦꯁꯇꯦꯔꯣꯜꯒꯤ ꯈꯜ ꯍꯦꯟꯒꯠꯍꯟꯗꯦ꯫ ꯗꯥꯏꯕꯦꯇꯤꯁ ꯑꯃꯗꯤ ꯀꯦꯟꯁꯔꯅꯆꯤꯡꯕ ꯃꯤꯌꯥꯝꯅ ꯀꯤꯅꯔꯕ ꯂꯥꯏꯅꯥ ꯀꯌꯥꯁꯨ ꯆꯥꯛꯍꯥꯎ ꯆꯥꯡ ꯅꯥꯏꯅ ꯆꯥꯔꯕꯗꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯗꯒꯤ ꯈꯪꯕ ꯉꯝꯂꯦ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯍꯧꯃꯤ ꯑꯌꯥꯝꯕꯅ ꯌꯣꯡꯆꯥꯛ ꯍꯥꯏꯕ ꯆꯤꯟꯖꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯩ꯫ ꯃꯔꯨꯑꯣꯏꯅ ꯃꯤꯁꯤꯡ ꯌꯥꯝꯕ ꯀꯥꯡꯂꯨꯞ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤꯗꯤ ꯑꯍꯥꯎꯕ ꯑꯦꯟꯁꯥꯡ ꯑꯃ ꯈꯟꯕꯗ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯅꯤ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯅꯒꯅꯤ꯫ ꯊꯣꯡꯕꯗꯁꯨ ꯍꯥꯞꯂꯕꯁꯨ, ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯔꯕꯁꯨ, ꯑꯂꯨꯒ ꯏꯔꯣꯟꯕꯕꯨ ꯆꯥꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯦꯟꯁꯥꯡꯗ ꯃꯌꯥꯟ ꯑꯣꯏꯅ ꯍꯥꯞꯂꯕꯁꯨ ꯏꯌꯥꯗ ꯌꯥꯔꯕ, ꯏꯍꯥꯎꯗ ꯍꯥꯎꯔꯕ ꯑꯦꯟꯁꯥꯡ ꯃꯈꯜ ꯑꯃꯅꯤ꯫ ꯌꯣꯡꯆꯥꯛ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯄꯥꯜ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝ ꯆꯥꯕ ꯍꯧꯅꯔꯛꯂꯕ ꯆꯤꯟꯖꯥꯛ ꯑꯁꯤ ꯆꯍꯤ ꯑꯃ ꯐꯥꯎꯕ ꯂꯤꯗꯨꯅ ꯊꯝꯂꯒ ꯆꯥꯕꯗ ꯃꯍꯥꯎ ꯃꯥꯡꯗꯕ ꯆꯤꯟꯖꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯌꯣꯡꯆꯥꯛꯇ ꯀꯔꯝꯕ ꯃꯆꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯌꯥꯎꯕꯒꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯂꯥꯏꯊꯨꯡ ꯀꯣꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯕ ꯂꯩ꯫ ꯐꯦꯕꯦꯁꯤꯌꯥ ꯐꯦꯃꯤꯂꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯃꯃꯤꯡꯅ ꯄꯥꯔꯀꯤꯌꯥ ꯁ꯭ꯄꯦꯁꯤꯑꯣꯁꯥ ꯀꯧꯕ ꯌꯣꯡꯆꯥꯛꯄꯨ ꯏꯟꯗꯣꯅꯦꯁꯤꯌꯥ, ꯃꯂꯦꯁꯤꯌꯥ, ꯁꯤꯡꯒꯥꯄꯨꯔ, ꯂꯥꯑꯣꯁ, ꯁꯥꯎꯗꯔꯟ ꯊꯥꯏꯂꯦꯟꯗ ꯑꯃꯗꯤ ꯕꯔꯃꯥꯗꯁꯨ ꯑꯗꯨꯃꯛ ꯄꯥꯝꯅ ꯆꯥꯅꯔꯤ꯫ ꯌꯣꯡꯆꯥꯛꯇ ꯅꯦꯆꯔꯦꯜ ꯁꯨꯒꯔ ꯃꯈꯜ ꯑꯍꯨꯝ ꯁꯨꯀ꯭ꯔꯣꯖ, ꯐ꯭ꯔꯛꯇꯣꯖ ꯑꯃꯗꯤ ꯒ꯭ꯂꯨꯀꯣꯖ ꯌꯥꯎꯏ꯫ ꯐꯥꯏꯕꯔꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯃꯔꯝꯅ ꯍꯦꯛ ꯆꯥꯕꯒ ꯍꯛꯆꯥꯡ ꯀꯟꯈꯠꯂꯤ, ꯂꯣꯏꯅꯅ ꯂꯥꯏꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯏ꯫ ꯄꯣꯇꯥꯁꯤꯌꯝꯒꯤ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯕ ꯌꯣꯡꯆꯥꯛꯅ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯄꯔꯇꯦꯟꯁꯟ ꯐꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯌꯨ.ꯑꯦꯁ.ꯀꯤ ꯐꯨꯗ ꯑꯦꯟꯗ ꯗ꯭ꯔꯒ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯍꯛꯆꯥꯡꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯍꯟꯗꯅ ꯊꯝꯕ ꯃꯔꯝꯅ ꯃꯤꯔꯣꯜꯕꯤꯁꯤꯡꯅ ꯌꯣꯡꯆꯥꯛ ꯆꯥꯡ ꯅꯥꯏꯅ ꯆꯥꯔꯕꯗꯤ ꯃꯁꯥ ꯃꯎ ꯐꯕ ꯑꯉꯥꯡ ꯄꯣꯛꯂꯛꯏ꯫ ꯑꯀꯣꯏꯕꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯆꯥꯁꯤꯟꯈꯤꯕ ꯆꯤꯟꯖꯥꯛꯇ ꯌꯥꯎꯕ ꯐ꯭ꯔꯤ ꯔꯦꯗꯤꯀꯦꯜꯁꯤꯡꯅ ꯍꯛꯆꯥꯡꯗ ꯊꯣꯛꯍꯜꯂꯛꯀꯗꯕ ꯑꯃꯥꯡ ꯑꯇꯥ ꯀꯌꯥꯗꯒꯤ ꯌꯣꯡꯆꯥꯛꯅ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯊꯥꯎꯗ ꯇꯥꯎꯕ ꯑꯆꯥꯄꯣꯠ ꯑꯃꯁꯨꯡ ꯃꯩꯗ ꯌꯥꯏꯕ ꯄꯣꯠꯂꯝꯁꯤꯡꯗ ꯐ꯭ꯔꯤ ꯔꯦꯗꯤꯀꯦꯜ ꯌꯥꯝꯅ ꯌꯥꯎꯏ꯫ ꯐ꯭ꯔꯤ ꯔꯦꯗꯤꯀꯦꯜꯅ ꯍꯛꯆꯥꯡ ꯁꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯇꯤꯁꯨꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯤ, ꯑꯗꯨꯕꯨ ꯌꯣꯡꯆꯥꯛꯇ ꯌꯥꯎꯕ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯥꯏꯔꯟ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯌꯣꯡꯆꯥꯛ ꯆꯥꯡ ꯅꯥꯏꯅ ꯆꯥꯔꯕꯗꯤ ꯔꯦꯗ ꯕ꯭ꯂꯗ ꯁꯦꯜ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯗꯨꯅ ꯑꯦꯅꯤꯃꯤꯌꯥ, ꯏ ꯋꯥꯠꯄꯗꯒꯤ ꯉꯥꯛꯊꯣꯛꯏ꯫ ꯌꯣꯡꯆꯥꯛꯇ ꯇ꯭ꯔꯤꯞꯇꯣꯐꯦꯟ ꯀꯧꯕ ꯄ꯭ꯔꯣꯇꯤꯟ ꯃꯈꯜ ꯑꯃ ꯌꯥꯎꯏ, ꯃꯁꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕ ꯃꯔꯝꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯣꯡꯆꯥꯛ ꯆꯥꯕ ꯀꯥꯟꯅꯒꯅꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯀꯥꯟꯅꯕꯁꯤꯡꯗꯤ ꯅꯨꯄꯤꯅ ꯍꯦꯛ ꯍꯦꯛ ꯃꯥꯌꯣꯛꯅꯕ
ꯄ꯭ꯔꯤꯃꯦꯟꯁꯨꯔꯦꯜ ꯁꯤꯟꯗ꯭ꯔꯣꯝ PMS ꯐꯍꯟꯕ ꯑꯃꯁꯨꯡ ꯈꯣꯡ ꯍꯥꯝꯕ ꯆꯥꯡ ꯅꯥꯏꯍꯟꯕ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯍꯛꯆꯥꯡ ꯐꯩ ꯍꯥꯏꯅꯔꯤꯕ ꯁꯦꯝꯒ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯕꯗ ꯌꯣꯡꯆꯥꯛ ꯑꯁꯤ ꯄ꯭ꯔꯣꯇꯤꯟꯒꯤ ꯆꯥꯡ ꯁꯔꯨꯛ 4, ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ ꯁꯔꯨꯛ 2, ꯐꯣꯁꯐꯔꯁ ꯁꯔꯨꯛ 3, ꯚꯤꯇꯥꯃꯤꯟ A ꯑꯃꯗꯤ ꯑꯥꯏꯔꯟ ꯁꯔꯨꯛ 5, ꯑꯇꯩ ꯚꯤꯇꯥꯃꯤꯟ ꯑꯃꯗꯤ ꯃꯤꯅꯔꯦꯜꯁꯤꯡ ꯁꯔꯨꯛ ꯍꯦꯟꯅ ꯌꯥꯎꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯣꯡꯆꯥꯛ ꯑꯃꯃꯝ ꯆꯥꯔꯕꯗꯤ ꯗꯣꯛꯇꯔꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯕ ꯉꯝꯃꯤ ꯍꯥꯏꯔꯤ꯫